Hello mayam nupi oibeko se phajaba yam pame ko phi da selasu phajaba phi mai da cream da su phajana bagi makal gi cream sijinari ne dum parlor da chalaga tu haw ni dum lau tho e paisa mayam ting khara ba ada hoji ti parlor da su chape mathau tadre kaya ni paisa tingani aduna aina everting gi bikini line hair remover aina cream ama sijine ba asigi cream je sijina ba da ge de hoji ti parlor amta chape su mathau tadre ba ko aduga mayam akoi gi private part mapam se thot lawani ne akoina jaha cream ama hekta sijina gare sijina ba ya de ba aduna kona da side effect mayam oi helakani ba aduna adugi mafam duga sijina bagi da makta di afaba cream ama mathau tai ba adu kari cream oidoina hairdi asigi everting gi bikini line hair remover asigi cream se asi sijina raga di akogi private part mafam duga lashes lakpa dagi hakachaba side effect oiba kemta leiraroi ba ase chemical amata yaudra 100% natural ne ba si sijina raga akogi private part mafam se lashes oiba hakachaba dagi jaha manam namthiba ko adugumba dusa amata oiroi ba ko maina hap chale duga asigi moyi asigi sina sidi nan tho su yai nan da su yai kisu kai de ba da maki makhong je tu haw ji kyam jam haw khano jeng se musi je asi tu haw hori ne ba ko asi se ngahak thamasi ko igi tablet macha se asi sumaina oire aji asi je tai thoge kokta brai do jeng asi ko phajana tawna maya maki je matu hau man bagi ne se kokte ko khare jeng ne masam je jeng du sumaina sit nan khare se ai mafam je ado mayamna asigi bikini line hair remover se kana gumana pambi bale ai description da adugi link to hapcharange mayam changaga check out to biro